ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯗ꯭ꯔꯤꯀꯥꯟꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯑꯩꯍꯥꯛꯅ ꯊꯕꯛ ꯑꯃ ꯀꯩ ꯑꯃ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯀꯩꯗ ꯍꯥꯏꯕ ꯇꯥꯔꯦ ꯗꯨꯀꯥꯟꯗ ꯑꯣꯏꯕ ꯌꯥꯏ ꯑꯃꯗ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯍꯜ ꯆꯍꯤ ꯃꯤꯌꯥꯏ ꯑꯣꯏꯁꯜꯂꯛꯑꯕ ꯑꯗꯒꯤ ꯍꯥꯏꯕꯗꯤ ꯆꯍꯤ ꯈꯔ ꯌꯥꯎꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯁꯨꯝ ꯊꯦꯡꯅꯩꯕ ꯑꯗꯣ ꯃꯈꯣꯏꯅ ꯑꯩꯍꯥꯛꯅ ꯚꯤꯗꯤꯑꯣ ꯁꯨꯝ ꯁꯦꯝꯖꯕꯗꯨꯗ ꯃꯈꯣꯏꯅ ꯁꯨꯝ ꯈꯪꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯊꯦꯡꯅꯩꯀꯣ ꯑꯗꯨꯅ ꯁꯨꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯗꯣ ꯃꯗꯨꯗꯤ ꯑꯩꯍꯥꯛꯅ ꯇꯧꯖꯔꯤꯕ ꯑꯩꯍꯥꯛꯅ ꯃꯌꯥꯝꯗ ꯈꯔꯗ ꯑꯣꯏꯁꯨ ꯀꯥꯟꯅꯅꯤ ꯈꯜꯂꯒ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯤꯕꯁꯤꯡꯁꯦ ꯀꯥꯟꯅꯕꯗꯤ ꯀꯥꯟꯅꯕ ꯃꯥꯜꯂꯤꯀꯣ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯁꯨꯝ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯅ ꯁꯨꯝ ꯐꯤꯗꯕꯦꯛ ꯁꯨꯝ ꯄꯤꯕꯤꯔꯛꯄꯗꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯍꯥꯛꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯤꯟꯗꯨꯅ ꯚꯤꯗꯤꯑꯣ ꯀꯌꯥ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯁꯨꯝ ꯊꯦꯡꯅꯔꯛꯄ ꯃꯔꯝꯅ ꯚꯤꯗꯤꯑꯣꯁꯤ ꯍꯦꯟꯅ ꯁꯦꯝꯅꯤꯡꯕꯒꯤ ꯑꯃꯨꯛꯁꯨ ꯐꯥꯎꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯀꯃꯦꯟꯗ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯔꯁꯣꯅꯦꯜꯂꯤ ꯍꯥꯏꯇꯥꯔꯦ ꯃꯦꯁꯦꯖ ꯇꯧꯔꯛꯄꯅꯤ ꯈꯪꯗꯦ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯇꯣꯏꯅ ꯍꯪꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯃꯗꯨꯗꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯈꯟꯕꯁꯤꯅꯦꯕ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯁꯦ ꯑꯉꯥꯡ ꯎꯅꯒꯗꯣꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯨꯃꯤꯠ ꯑꯃ ꯃꯈꯣꯏꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯈꯟꯖꯕꯁꯦ ꯀꯃꯥꯏꯅ ꯈꯟꯒꯗꯒꯦ ꯍꯥꯏꯕꯗꯤ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯊꯋꯥꯟ ꯊꯥ ꯌꯧꯔꯛꯑꯦ ꯊꯋꯥꯟ ꯊꯥ ꯌꯧꯔꯛꯀꯗꯣꯔꯦ ꯊꯋꯥꯟ ꯊꯥꯁꯤꯒꯤ ꯑꯐꯕ ꯅꯨꯃꯤꯠꯁꯤ ꯀꯔꯤ ꯅꯨꯃꯤꯠ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯎꯅꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯗꯨꯀꯥꯟ ꯑꯃ ꯁꯥꯒꯗꯣꯏꯅꯤ ꯌꯨꯝ ꯁꯪꯒꯥꯒꯗꯣꯏꯅꯤ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯁꯨꯝ ꯀꯣꯏꯁꯟꯁꯦ ꯁꯨꯝ ꯂꯥꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯁꯨꯝ ꯑꯩꯒꯤ ꯚ꯭ꯌꯨꯋꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯄꯨꯊꯣꯛꯄꯁꯦ ꯑꯩꯅ ꯁꯨꯝ ꯃꯈꯣꯏꯗ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯦ ꯀꯃꯥꯏꯅ ꯍꯥꯏꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯁꯤ ꯑꯗꯨꯝ ꯀꯥꯟꯅꯒꯅꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯐꯕ ꯅꯨꯃꯤꯠ ꯐꯠꯇꯕ ꯅꯨꯃꯤꯠ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯃꯗꯨꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯆꯥꯎꯈꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯑꯃ ꯍꯧꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯃ ꯁ꯭ꯀꯨꯜ ꯀꯥꯕ ꯆꯠꯍꯟꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯃꯍꯩꯁꯦ ꯍꯩꯍꯟꯅꯤꯡꯕ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯈꯜꯂꯒ ꯆꯠꯍꯟꯕ ꯊꯕꯛ ꯑꯃ ꯍꯧꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯐꯕ ꯈꯜꯂꯒ ꯁꯪꯒꯥꯕ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩ ꯄꯣꯠ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯒꯥꯔꯤ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯐꯕ ꯈꯜꯂꯒ ꯂꯩꯕ ꯃꯔꯝꯗꯤ ꯃꯗꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯒꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯂꯩꯗꯅ ꯁꯤꯒꯨꯝꯕꯁꯤ ꯑꯣꯏꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯅꯨꯃꯤꯠꯁꯦ ꯈꯟꯅꯔꯤꯕꯅꯦꯕ ꯑꯗꯨꯅ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ ꯑꯐꯕ ꯅꯨꯃꯤꯠ ꯈꯟꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯂꯥꯏꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯪꯗꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯐꯕ ꯅꯨꯃꯤꯠꯁꯤ ꯌꯦꯡꯅꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯀꯤ ꯃꯣꯠꯇ ꯑꯩꯍꯥꯛꯅ ꯁꯨꯝ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯐꯠꯇꯕ ꯅꯨꯃꯤꯠꯁꯦ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯗꯨꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯋꯥꯟ ꯊꯥ ꯌꯧꯔꯛꯀꯗꯣꯔꯦ ꯊꯋꯥꯟ ꯊꯥ ꯑꯁꯤꯗ ꯇꯅꯕ ꯅꯨꯃꯤꯠꯁꯤ ꯀꯔꯤꯅꯣ ꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯃꯅ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯇꯣꯏꯅ ꯚꯤꯗꯤꯑꯣꯗ ꯍꯦꯛ ꯁꯦꯝꯖꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯤ ꯃꯛꯃꯩ ꯆꯥꯛꯄ ꯊꯕꯥꯜ ꯃꯛꯃꯩ ꯆꯥꯛꯄ ꯊꯕꯥꯜꯁꯦ ꯃꯁꯤ ꯂꯥꯏꯔꯤꯛꯇ ꯀꯩꯗ ꯑꯗꯨꯒ ꯑꯌꯥꯝꯕ ꯀꯌꯥ ꯊꯦꯡꯅꯗꯕꯅꯤ ꯃꯁꯤꯁꯨ ꯑꯩꯍꯥꯛꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃꯥꯏ ꯄꯤꯕ ꯑꯍꯜ ꯑꯃ ꯑꯩꯍꯥꯛꯅ ꯁꯨꯝ ꯎꯅꯖꯕ ꯌꯥꯎꯕꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯌꯥꯎꯕꯅꯤ ꯑꯍꯜꯗꯣ ꯃꯍꯥꯛꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯅꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥꯁꯤꯡꯗꯒꯤ ꯈꯪꯍꯧꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯤꯃꯗꯤ ꯑꯩꯍꯥꯛꯇꯤ ꯌꯥꯝ ꯉꯥꯛꯅ ꯆꯠꯂꯤ ꯃꯁꯤꯒꯤ ꯊꯕꯥꯜꯁꯤꯗ ꯁꯤ ꯇꯧꯕꯁꯦ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯃꯥꯅ ꯍꯥꯏꯕꯁꯤ ꯁꯨꯝ ꯆꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯍꯥꯛꯁꯨ ꯑꯗꯨꯒꯤꯗꯨ ꯑꯗꯨꯝ ꯂꯧꯈꯠꯇꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯃꯒ ꯌꯦꯡꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯐꯠꯇꯕ ꯊꯕꯥꯜ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯪꯃꯩ ꯆꯥꯛꯄ ꯌꯦꯡꯉꯛꯑꯦ ꯑꯗꯨꯒ ꯐꯠꯇꯕ ꯅꯨꯃꯤꯠ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯇꯅꯕ ꯅꯨꯃꯤꯠ ꯈꯪꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯊꯥꯏꯅꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯑꯗꯨꯒ ꯊꯥꯁꯤ ꯅꯨꯃꯤꯠꯀꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯐꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯀꯌꯥ ꯂꯧꯅꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯊꯕꯛ ꯑꯃ ꯍꯧꯕ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯕ ꯈꯣꯠꯄ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯒꯨꯝꯕꯁꯦ ꯈꯪꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯔꯨꯑꯣꯏꯅ ꯇꯅꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯅꯗꯦ ꯂꯝ ꯑꯔꯥꯞꯄ ꯆꯠꯊꯣꯛꯅꯗꯦ ꯄꯣꯠ ꯆꯩ ꯑꯃ ꯀꯩ ꯑꯃ ꯂꯩꯕꯁꯨ ꯇꯧꯅꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯇꯅꯕ ꯅꯨꯃꯤꯠꯁꯦ ꯏꯁꯝ ꯁꯝꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯅꯗꯦ ꯍꯥꯏꯕꯅꯤ ꯇꯅꯕ ꯅꯨꯃꯤꯠꯁꯦ ꯑꯗꯣ ꯂꯝ ꯑꯔꯥꯞꯄ ꯆꯠꯊꯣꯛꯅꯗꯕ ꯄꯣꯠ ꯆꯩ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯁꯤꯒꯨꯝꯕꯁꯤ ꯀꯌꯥ ꯇꯧꯅꯗꯦ ꯑꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯇꯅꯕ ꯅꯨꯃꯤꯠꯁꯤꯃ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯃꯁꯤ ꯇꯅꯕꯒꯤ ꯃꯇꯥꯡꯗꯤ ꯀꯦꯂꯦꯟꯗꯔꯗ ꯀꯩꯗ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯀꯣ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯅꯔꯕꯅꯤꯀꯣ ꯑꯗꯨꯒ ꯃꯛꯃꯩ ꯆꯥꯛꯄ ꯊꯕꯥꯜ ꯍꯥꯏꯕꯗꯣ ꯊꯥ ꯑꯃꯗ ꯊꯕꯥꯜ ꯑꯅꯤ ꯂꯩꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯪꯃꯩ ꯆꯥꯛꯄ ꯊꯕꯥꯜꯁꯦ ꯀꯌꯥꯃꯨꯛ ꯂꯨꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯍꯥꯛꯅꯁꯨ ꯍꯦꯛ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯁꯦꯝꯖꯈ꯭ꯔꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯃꯪꯃꯩ ꯆꯥꯛꯄ ꯊꯕꯥꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯕ ꯊꯕꯥꯜꯅꯤ ꯍꯥꯏꯔꯤꯕ ꯊꯕꯥꯜ ꯑꯁꯤꯗ ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯅꯗꯦ ꯅꯍꯨꯠ ꯅꯔꯦꯡ ꯇꯧꯔꯒꯅ ꯇꯨꯔꯩ ꯏꯔꯩ ꯆꯦꯜꯂꯤ ꯑꯗꯒꯤ ꯊꯕꯛ ꯑꯃ ꯀꯩ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯍꯩ ꯆꯥꯒꯟꯗꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯇꯝꯗ ꯃꯍꯩ ꯆꯥꯒꯟꯗꯦ
siguma kya piramiko aduga anga ama unabo oitaragasu haibidi anga ama pokpa thabana sida adu itaragadi magse kya akhoi hingandabugumba natragan hingagasu hingchai aitamba haibidi magse mari ture yam kanba ani maching yam phattaba adugumba oigalli kana haibirameba masi aini pangai haibinate ahalama sing haibiramadu aihanasu aigi subscriber ai viewer singda yaujabani haitareko makoina haibiram singda sum khanganjabani aduga hariba thaban se mangmai chakpa thaban sida akhoi lohong khongdong mo tawragasu akhoi nganna nauna lukhra oigalli kana sumaina haibiram yawe aduna athikemati gyamna luiko sigi thaban se ado sigi thaban aduga tanabu numisidi aihak ngasigi numisida pija roigeba habidi tanabu numikki matang sima yam hena khangabani aduga sigi matang da thininga so aigi description da dum pijaram gai tare video do aduga mamoi chakpa thaban ja masijo dum yam hena dum khangam magani haina su khalle kaigino ta igi video yeng basingna aduga yeng bidriba sinau sing khangdaba yawruga so sigi matang su video ama adum mamang sum yawra leire adugi so dum link da dum hapsaram gai tare mamoi chakpa thaban gi matang je tha khoding gi ne kai ke oige do tha amada ani ni pi bane ba thaban je aduna aduma su yeng bi wai dana haijege aduga ngasi gi nadi afaba numit khanbado adugi matang ni afaba numit khanba se atai mak yeng draga su akhoina chai ka ba numit si yeng bi ai ba chai ka ba se adugi matik phaba numit amane ba habidi tha amada chai ka ba je ahum pi ko aduna ahum pi riba numit sing je kari kari no khangba yai hai tare aduga hari ba chai ka ba je kayam phage haba matam hari ba numit asida thabak thorom am hobu matam da mahi saba mahi masing tamba horoga su afaba oiba adigi thaba ama kaima hoba office ama sangaba yum ama saba hoba sigumba matamda chaiga ban bisedum tawbu yae thami gani irai line haitare akhoina panji ama kaima tana rudraga su hariba nimise khanga gadi yae aduga kayamuk phage haba matamda akhoigi thama tanaba numise ani gumba ahung badum pibi yawridana hariba sida chaiga su tasallaba adu itade tanabigi fall ama phatte haidana haibiramdo madu hojik chaiga ba tasallabani afaboram do ole kyamu kan ge habitare fabigi kano se sai ka bi se aduna sai ka bi se dum longnai haitare aduga hari ba sai ka ba no mesida angang una se yamna phai aduna aigi subscriber aigi viewer sing khoi nupi bi sing na tha se kitang mangjauna na sai ka ba gi matang je haibiro tha sigi maroi bi sing do haibiro thawan tha gi thagat biro kaina sum adum tha khuding dum aigi ngonda comment bi yawri ba adama khoi je angang una ga do myam su sum yawe myam video yeng biri bising jo dum yawbirang gun haitare aduna angang unabagi matang ja masida akhoi afaba numit khanba je chaiga ba numit khanba yae chaiga ba numita angang pogadi madu mi thoi mi henba oigali haidan haibirame haibadi angang maya marak tilakpa matamda natraga mahak na hayeng chawra agaso mahak ki maru mupang pulakpa matamda mahak sina kitang tongana dum oigani ba mayamdagi kitang haithoi singthoi bani khangde adugum oigaleba aduna makhoi je mapok phaba haidana so dum lawbo yai aduga makhoi je dum mayamdagi mithoi mihen boy ba haibdi mayamdagi dum mangjin kharadi dum tharani aduna chaiga ba numise adum afaba numini masida angang unabada yamna phai habitare aduna ngasigi aina video semjari bije chaiga ba numise pijage tawjabani hanasu khara yawkhre adubu mayamna sum hangbirak ba habitare afaba numise khanmigi matangje aina maroini khanbadi chaiga ba numise dum pijabani aduga piri basida akhoi tanaba numisu ta handaba tha amada chaiga ba ahum pibani tanaba numi ama yaramagde madu lokthokraga chaiga ba ani do su lokhat pi bai tare aduga mangmai chakpa taragadi chaiga ba taraga su mangmai chakpa thaban taragadi amu adugi numi tuma amu yahonda bai tare adumaina kitang semdok singbin isana dum tawbuya hai ba tare aduna chaiga ba gi matang do ai sum thamjarage working thagi oina Friday, Saturday, Sunday asi chaiga bani Friday ngoina Monday, Tuesday, Wednesday chaiga bani mini lamta ngoina Thursday, Friday, Saturday aduga sajibuda Saturday, Sunday, Monday aduga kalen Tuesday, Wednesday, Thursday inga Friday, Saturday, Sunday ingen Monday, Tuesday, Wednesday thawan Thursday, Friday, Saturday langban Sunday, Monday, Tuesday mera Wednesday, Thursday, Friday hiangai Saturday, Sunday, Monday puinu Tuesday, Wednesday, Thursday asumna akhoigi tha amada lairiba numit ahum piribas numitse masi chaiga ba numini hariba numisida adomodongi thaba ama hauba adomodongi sinpham ama paiba angang mahi tamba hohanba habidi tuition chappa oibai laidra mingchan bo oibai
सिगुम अदुम तौबो याइको अदगी पोचै अचौबो अमा लैबा गाड़ी अमा लैबा इंखोल अमा लैबा युम अमा साबा होबा दुकान अमा संगाबा होबा सिगुम मयाम से चैकाबा नुमिसे लोइ तौबो याइबा हाइबदि मही फंगने हाइब तारे अंगा अमु उनगे हाइ तारगसु हारिबा नुमिसे सिदि खनबा याइबा नुमिसिदा अहुम होम पिबिसिदा इसाना पामजबा नुमिन अमसु दुम लौबो याइदना हाइबदि समना हाइबदा मंडे ट्यूसडे वेडनेसडे हारमसिदा नुमिसे अइना मंडे पामी हारगदि मंडे दुम लौरसु यारे अदगी ट्यूसडे वेडनेसडे थर्सडे हारमसिदा थर्सडे जे याम पामी ने हारगदि थर्सडे दुम खनजरसु यारे अद सैटरडे संडे मंडे हारमसिदा सैटरडे जे खितंग नुवाइते अदुइतादि मंडे सि लौरसु यारे संडे सि लौरसु यारे का खनबदो अदुमाइना नपि ओबिसिंगना अदुगुम्बा अंगा उनगदबा अदुगुम्बा यावरकसु चैकाबा नुमिसे खनबियो अदोम अदोमगी फंगजगदोरिबा अंगांग अदो मयामदगी मिथोय मिहनबा अंगांग हाइबदो ओइगदोरिबनि हाइदना मयामदो थमजगे अयहाकसु याम खंगहैदना सेमजबा मक्ति नसदे अयहांगना सुम थेंगनजरुबा अहलमनसिंग अदुगा अयहांगना थेंगनजरकपा लाइरिक खरा अदुगुम्बा मयामदगी तासिन खमजिनजरगा मयामगी कानानि खलगा वीडियो से सेमजबनि वीडियो से यंगबिरिबा ख्वाइ पुनमुकपु अमुकना थागपा फोंदोसरी मतंग स्वाइदा वीडियो से लोइसिनजरगे कंगलाइपा इमाना याइफरे।